ꯑꯃꯗꯤꯅꯦ ꯌꯨꯝꯐꯝꯗꯒꯤ ꯄꯨꯂꯞꯅꯦ ꯍꯥꯏꯕ ꯃꯤ ꯑꯍꯨꯝꯁꯦ ꯅꯪꯒꯨꯝꯕ ꯌꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯁꯤꯡ sini Romain lainnya ya betul, mari di sini. Maternity. Ito mga kamu isa mana support pigo dia ba? Nang mana support pigo? Malay ba kalau uway na? Jadi so. Jadi support pigo. Sawa mayaman sila tawli sila ma. Malay ba ganda na? Ingon, sing matang yam ba? Oi, tamu itu kon itu tahu. Kami am lagi mau kok, punya tanda dari begitu segitu di tanda sih kok, sudah berarti, tapi baru pulang kita dulu. ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯕꯁꯦ ꯀꯔꯤ ꯇꯧꯔ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯁꯤꯒꯤ ꯀꯨꯀꯤꯁꯦ ꯏꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯃꯤꯟꯅꯔꯁꯦ ꯍꯣꯏ ꯄꯦꯟꯗꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯦꯟꯗꯦ ꯅꯍꯥꯟꯁꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄꯂꯦꯝꯁꯤꯒ ꯑꯩꯈꯣꯏ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯔꯦ ꯑꯗꯩ ꯏꯃꯧ ꯅꯨꯄꯤꯗꯨꯒꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯊꯥꯡꯁꯤꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯔꯁꯦꯕꯀꯣ ꯃꯤ ꯑꯅꯤ ꯂꯥꯛꯑꯁꯨꯅꯦ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤꯒꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯖꯒꯥꯁꯤ ꯀꯨꯝꯕꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ
ꯆꯤꯡꯖꯟ ꯆꯠꯄꯗ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯀꯥꯡꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨꯒꯤ ꯁꯪꯒꯥꯏꯗꯅꯤ꯫ 마이 좀 이거는 서로 너무 달라가 사자 보고.
야, 너만의 눈 깜빡 레이디 나 사도 깨고 또 그래도 그나나 그모이라고 싸는 거 보고 싸도 해야 돼. 그 모이 먹고 싶으니까 또 간다.哎，别，现在就不做行。 뭐는 쌍문 하베자 가도 쌍문 같아. 거기 라이라. 비행기 먹고 내가 둘이서 보면 까보가 이몸 둘러서 이미가 뭐가 까보가 많이 까는 이거 뭐가 뭐에 장입을 남는 게는 뭐 많이 빠고야 이거 완전 눈을 따이봐 이거 남는 눈을 따이봐 까버리기 직전에 질문 뭐에 따이고 홈에 따이고 까나 뭐 방금 힘들고 양을 따이봐 중에는 따이는 건 누구는 나 싶은데 따이는 거 저거 저렇게 하지 나는 짱이 몰랐지 지파이 마을 집에는 맡았다 이래 홍보리시 어디 자가로 그 마양 싹다방 거를 나고시 오는 건 보이는 심리하는 거 우리 뭐 건데 어디 뭐 범도 짱이 너무 못하면 뭐는 먹을래면 얼마나 또 뭐도 강감이나 뭐도 불안 뭐 강문이나 불안 뭐 뭐도 하나 몰래 짱 미도도 뭐는 농만에 값을 어디 용 아시 공지 이거는 뭐 시도리 뭐지 어디 지가 거의 대보디 거의 라우로 이거 하면 하디 드럭 깔아도 못 방문 나타나기 위해 사사만 애시 폰 거의 그 차빠 안 맞는데 아마 이때 봐 미엄에게 라이트 미엄에게 라이트 보내봐 거의 그러는 시 아쉬운 거 까야 아쉬운 거 돌고야 하는 거 아니야 뒤에 아쉬운 거 했다 우리는 미끄러워 깜짝은 나한테 그거 너무 짜증이 이거는 보이는 질라고 싶고 보이는 거 너무 아니고 뭐 그런 시에 아시간 선까지고 있니 아래디 우리 아마 이파도 마사수는 사기 비비 레이브 마사수 초는 레이저 살아 아동 미도 뭐는 따라가 뭐는 밤이고 뭐 홈는 뭐 마마 좀 찾아보내봐. 난 갑자기 있는데 아도 난 참 아도 masih banyak lupa nih masuk lupa nih aduh ini masih mama nggak lagi masih ada sulit yang di hukum jam kali kan sulit lagi ay nanti tapi sudah ay imam lagi atau mau gitu ay imam tahu saya sama Hamid pun mesti mama itu mak boleh
น่าจะมาทำช้างผู้หญิงคนเดียวน่า अरे सोना का Moina polga moina kapaga hatta ya ba akwai da san kana moina timba asine ba asige ayi zikari demo kisi ta fara moi moi ina thoga mi bicham hatta di moi akwai da san pa koi mi thoi mien mai koi ko mau yi pa man tau na piro Dulu di laksana sih mam, sudah bayar dia soal yang lady, mau sudah bayar sampai lady sih, am lady sih, lady sudah bayar dia mas. ngam da mi ko ka na ka ju ko na kya ba ti Sana baba ada kau terima sana ya balik. Udah tahu air keluar. Sana baba ada kau terima sana ya. May ham sih di mama ini kan tapi biar lady pun, may ham sih mama ini kan tadi kemai tahu ni mama ini tuh nak itu lagi kita mesti. Bài báo được ngắm mông là đoàn của mày ăn sẽ ba tao ngon cô tao biết tao đi cô Saya cuma kira kita lagi sudah
내부는 내부는 ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯒꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯤ 3ꯅꯤ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯃꯈꯣꯏ 4ꯗ ꯑꯃꯗꯤ ꯍꯛꯆꯥꯡ ꯍꯧꯖꯤꯛꯐꯥꯎ ꯐꯍꯟꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯖꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯌꯨꯝꯒꯤ ꯏꯁꯤꯡ ꯆꯝꯅ ꯆꯠꯄ ꯖꯒꯥꯗꯨꯗ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯁꯪꯒꯥꯏꯗꯅꯤ
record map siya family map siya record ko ang kaya no makay tutor ang play na ko kada ni ang kaya siya record map siya mo na may pa map ta pujidong sibir o record map siya
Kisawante. Ay number ng toy pa niya sinulog ko. Report mo yung TV lo. Details ko family nga background ay tare. Ang nung sige ba. Ari, nangam tu kakalo. 합의합니다. meeting how long lagi meeting mau nanti. Hello.
근데 소소거리 근데 너무 건다리 그리 다른 건 앞으로가 하도 그랬어요. 사람이 너무 ꯍꯣꯏ ꯈꯪꯗꯗꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯂꯛꯇ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯤ ꯗ꯭ꯔꯣꯟ ꯊꯥꯔꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯅꯥ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯈꯪꯉꯒ ꯃꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯀꯅꯥ ꯀꯩ 아가씨는 맘이죠. 아가씨 안 오던 family ini adalah kok mama jadi orang kali ini sudah orang nuki ini apa ini mana ini juga. ตัวเป็นเซ็งแก่ใช่ Jadi kita tunggu terus tadi tembak. Di masa tadi saya nggak Betul? Kau ingin akan cakap, oh semua bilang. Oh, kayak mana bilang? Betul tak? Oh. Number happy deh kok. Ya, tu. Hello? Nita? Nathan? Hello? Hello. Aku di sini. Tunggu gitu. Tadi. कोई पंकजता हो जाओगे अगर मचाप की हाई बमोई सिगी मखा का आलम से सिगी मचाप की महाराज में Lagi kan nak anak lagi. nói giờ cuộc sống này đó khi cả đèn chậm đi đi dia bikin nomor dokter karena mau ada ini pun juga dan mỗi nào cũng bầu không cả mỗi cái mà khai này mỗi là cái mà khai giống nó có quỳ này 200 meter. 200 meter giống nó có quỳ này ở đó tàu đi vào thầu mỗi khăng cái gì 뭐 시다 거의 그러자면 양게 Mana adu oi taragadi moiga manaraga koi building start paneba. Natro. Adi digi hari ben su lei BSF su lei iko ko makhon neba. Yam songi dana moi saksin ni ho ta sunat neba koi bedam. Adi dia koi mai kai dis mine machine na hanaga. Akoi kai khang ngang lei bang ngam kidreba. Adi dik parliba koi gi India government adegi koi gi Manipur dar lei biriba CM asigi si akoi kem koi ring kan to gi duba yeng lei gi duba. Adi dia koi thamoi se pelak re akoi su kulai pibiro akoi sangage sinarage akoi hanminarage. Ji angang ji sei tare ta sui ba angang ji ki thamoi ji kai tharung ga ni lai su tam dana nuai na harau na sana dana ko da lai ko matam ji da ma gi ma khu su da ma pa lai mai hat ki hai bi ma mami ne ura bane adu di asmain ur kan da di mai angang ji ko khal da kai aura kani adu di mi hatning bagi khot pe yu wakhala lai lai am chi sang roi oji akhoi manipur da akhoi gi mai gi gi lamaya da lai biri besing se lai lai su tam dana adegi doctor oiduba IS oiduba IPS oiduba
ꯀꯩꯅꯣꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯏꯆꯥꯁꯤꯡꯁꯦ ꯑꯁꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝ ꯉꯥꯛꯇꯕ ꯌꯥꯗꯦ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏ ꯁꯣꯊꯈ꯭ꯔꯅꯤ ꯁꯣꯊꯕ ꯃꯇꯨꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯔꯝꯗꯁꯨ ꯂꯣꯏ ꯁꯣꯊꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯈꯩ ꯊꯣꯛꯏꯁꯤꯁꯨ ꯃꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯣꯏꯁꯤꯟꯒꯦ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯀꯩꯅꯣ ꯇꯧꯒꯦ ꯃꯤꯁꯥꯅꯁꯨ ꯍꯥꯏ ꯑꯗꯩ ꯁꯦꯝꯅꯁꯨ ꯃꯣꯏ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯆꯦꯛꯁꯨ ꯃꯣꯏꯅ ꯇꯧꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣर्स ꯃꯌꯥꯝꯁꯨ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣर्स ꯊꯤꯡꯉꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯔꯥ ꯂꯩꯖꯗꯕ ꯃꯤꯁꯤꯡꯁꯤꯕꯨ ꯃꯣꯏ ꯆꯦꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯣ ꯍꯥꯟꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯁꯨ ꯁꯨꯡꯅ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯆꯠꯆꯔꯤꯕ ꯈꯨꯟ ꯉꯥꯛꯆꯔꯤꯕ ꯃꯤꯁꯤꯡꯕꯨ ꯃꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯔꯗꯤ ꯃꯣꯏꯅ ꯗꯤꯐꯦꯟ ꯇꯧꯕꯤꯈ꯭ꯔꯕ꯭ꯔꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯥꯔꯤꯛ 3ꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯌꯥꯝ ꯃꯩ ꯊꯥꯔꯤꯕ ꯃꯩ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯀꯩꯅꯣ ꯗꯤꯐꯦꯟ ꯇꯧꯕꯤꯕ ꯗꯤꯐꯦꯟ ꯇꯧꯕꯤꯗꯕꯗ ꯅꯠꯇ꯭ꯔ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨ ꯀꯩꯝꯇ ꯈꯪꯗꯅ ꯎꯁꯤꯟꯅꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨ ꯃꯣꯏ ꯃꯊꯛꯇ ꯀꯩꯗꯧꯔꯛꯀꯅꯤ ꯃꯣꯏ ꯈꯪ ꯉꯝꯗꯦꯕ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏꯅ ꯆꯤꯡ ꯆꯟꯕ ꯈꯔ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯄꯥꯎ ꯍꯦꯛ ꯃꯣꯏꯅ ꯄꯤꯔꯛꯄꯗ ꯑꯩꯈꯣꯏ ꯂꯥꯎꯕꯅꯦꯕ ꯀꯨꯝꯃꯣ ꯁꯨꯃꯥꯏꯅ ꯃꯥꯔꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯇꯤꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯦꯇꯦꯛ ꯃꯣꯏꯅ ꯑꯦꯂꯥꯔꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯂꯧꯖꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯤꯌꯥꯔ ꯄꯤꯑꯦꯞ ꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯧꯈꯠꯂꯦ ꯃꯣꯏꯒ ꯂꯩꯃꯤꯟꯅꯁꯤ ꯂꯥꯎ ꯂꯩꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯄꯣꯠꯇꯦ ꯈꯥꯡ ꯆꯥꯗꯅ ꯀꯩꯗꯧꯗꯣꯏꯕ ꯃꯤꯗꯤ ꯑꯄꯥꯛꯄ ꯄꯥꯏꯅꯤ ꯂꯥꯛꯏꯗꯣ ꯑꯗ ꯅꯣꯏꯅ ꯊꯤꯡꯅꯧ ꯍꯥꯏꯕꯅꯦꯕ ꯑꯁ ꯅꯣꯏ ꯌꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯠꯈꯤꯅꯤ ꯁꯤꯅꯦꯕ ꯑꯗ ꯅꯣꯏ ꯁꯤꯌꯣ ꯂꯥꯛꯄꯤꯒꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯊꯤꯡꯉꯨ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯇꯝꯐꯥ ꯈꯨꯅꯧꯒꯤꯗꯨꯁꯨ ꯂꯩꯔꯤꯁꯦ ꯁꯤ ꯆꯤꯡꯅꯦꯕ ꯁꯤꯗꯅꯦꯕ ꯈꯨꯟꯅꯩꯁꯦ ꯍꯧꯖꯤꯛꯇ ꯕꯣꯝꯗ ꯊꯥꯗꯔꯛꯑꯦ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯦ ꯂꯥꯏꯕꯛ ꯐꯖꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯗꯅ ꯉꯔꯥꯡ ꯁꯤꯗꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯑꯗꯨꯕꯨ ꯃꯣꯏ ꯂꯩꯔꯤꯗꯨ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣꯕ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯥꯏꯒꯠꯂꯦ ꯑꯩꯈꯣꯏ ꯆꯪꯒꯦ ꯌꯥꯗꯦꯕ ꯑꯗꯨꯏꯗꯤ ꯃꯣꯏꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯒꯤ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯋꯥꯔ ꯄꯥꯏꯕꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯁꯨ ꯌꯥꯔꯤꯈꯩ ꯂꯧꯖꯔꯛꯀꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯖꯗꯨꯅ ꯉꯁꯥꯏꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯥꯎ ꯐꯥꯎꯅꯖꯩꯀꯣ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯤꯗꯣꯛꯑꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯦꯟꯅ ꯑꯗ ꯑꯩ ꯃꯊꯪ ꯆꯠꯆꯔꯨꯒꯦ Đây không đây này. Đây đồng đây. cái nó lại Así raw đây là go koi thôi. ꯑꯩꯅ ꯍꯥꯏꯕꯅ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯀꯩꯅꯣꯅ ꯍꯨꯔꯥꯟꯕꯅ ꯑꯋꯥꯡꯂꯣꯝ ꯆꯦꯟꯕꯗ ꯑꯩꯈꯣꯏꯅ ꯃꯈꯥꯔꯣꯝ ꯔꯤꯄꯣꯔꯠ ꯃꯌꯥꯝꯁꯦ ꯑꯗꯨ ꯀꯩꯅꯣ